ꯗꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯈꯤꯇꯪ ꯁꯪꯕꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎꯒ ꯉꯁꯤ ꯂꯥꯏꯞꯇ ꯋꯥꯔꯤ ꯑꯃꯇꯪ ꯁꯨꯅꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯦꯜꯄꯤꯁꯦ ꯍꯧꯖꯕꯅꯤ ꯑꯦꯜꯄꯤ ꯍꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯥꯏ ꯈꯨꯟꯗꯤꯟꯅꯤ ꯍꯌꯦꯡꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯗꯥꯏ ꯑꯣ ꯃꯩꯇꯩꯒꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯁꯖꯤꯕꯨ ꯆꯩꯔꯥꯎꯈ꯭ꯔꯦ ꯁꯤꯅ ꯃꯌꯥꯝ ꯍꯌꯦꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯒꯧꯔꯒꯤ ꯀꯣ ꯒꯧꯔꯒꯤ ꯆꯠꯅꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯄ ꯀꯧꯕꯅꯤꯅ ꯑꯗꯣ ꯍꯌꯦꯡꯁꯦ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯤꯅꯁꯨ ꯉꯁꯤ ꯂꯥꯏ ꯈꯨꯟꯗꯤ ꯅꯨꯃꯤꯠꯅꯤꯅ ꯊꯕꯛꯁꯨ ꯀꯟꯅꯔꯝꯒꯅꯤ ꯑꯗꯨꯝ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯁꯨ ꯉꯁꯤ ꯂꯥꯏ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯦꯐꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯕꯁꯤꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯗꯦ ꯑꯩꯅ ꯉꯁꯤ ꯈꯤꯇꯪ ꯁꯪꯕꯗꯨꯒ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯈꯤꯇꯪ ꯁꯨꯅꯅꯤꯡꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯈꯨꯟꯗꯤ ꯅꯨꯃꯤꯠꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯊꯕꯛ ꯀꯟꯅꯔꯝꯒꯅꯤ ꯑꯗꯣ ꯑꯦꯗꯚꯥꯟꯁ ꯍꯌꯦꯡ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯌꯦꯡꯁꯤꯗꯤ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯅꯕ ꯃꯇꯝꯅꯤꯀꯣ ꯃꯊꯦꯜ ꯃꯀꯣꯏ ꯊꯣꯡꯕ ꯈꯣꯠꯄ ꯃꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯥꯃꯣꯟꯗ ꯑꯈꯔꯥꯗ ꯁꯤꯗ ꯊꯤꯟꯕ ꯈꯣꯠꯄ ꯊꯕꯛ ꯀꯟꯅꯕ ꯃꯇꯝꯅꯤꯀꯣ ꯃꯌꯥꯝ ꯆꯥꯊꯪꯅ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯤꯌꯨ ꯊꯕꯛ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯃꯪꯒꯣꯜ ꯅꯠꯇꯅ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯇꯪ ꯎꯅꯅꯤꯡꯉ ꯇꯧꯕꯅꯤꯀꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯏꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯖ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯉꯁꯤꯗꯤ ꯊꯕꯛ ꯀꯟꯅꯔꯝꯒꯅꯤꯀꯣ ꯊꯥꯖ ꯀꯌꯥꯗ ꯁꯖꯤꯕꯨꯅꯤꯅ ꯍꯌꯦꯡꯁꯦ ꯑꯗꯣ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩ ꯃꯇꯝ ꯀꯨꯏꯔꯦ ꯂꯥꯏꯞꯇ ꯆꯠꯇꯕ ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯁꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯏꯞ ꯁꯤꯁꯤꯅ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯟꯅꯖꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯈ꯭ꯔꯕ ꯁꯨꯃꯥꯡꯅꯤꯗ ꯈꯨꯔꯝꯃꯗꯧꯔꯦ ꯊꯛꯑꯦ ꯑꯣ ꯑꯩꯁꯨ ꯆꯥ ꯊꯛ ꯂꯣꯏꯔꯦꯗ ꯁꯟꯗꯥꯒꯤ ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯗꯤꯟꯅꯤꯅꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥ ꯊꯛꯑꯦ ꯆꯥ ꯊꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯉꯥꯛꯇꯪ ꯂꯥꯏꯞ ꯊꯥꯒꯦꯅꯀꯣ ꯑꯩꯅ ꯁꯨꯝ ꯇꯧꯕꯅꯤ ꯑꯗꯣ ꯈꯪꯕꯤꯕꯨꯡ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯥꯖ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯗꯪ ꯑꯅꯧꯕ ꯍꯌꯦꯡ ꯆꯪꯉꯛꯄ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯥ ꯌꯦꯛꯇꯕ ꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯟꯅꯦꯜꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯊꯧꯒꯜ ꯇꯧꯁꯤꯀꯣ ꯑꯣ ꯐꯖ ꯏꯕꯨꯡ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯍꯥꯏꯕ ꯖꯥꯒꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩ ꯀꯁꯥꯔ ꯀꯥꯛꯃꯔꯥꯒꯤꯅꯤ ꯀꯁꯥꯔ ꯀꯥꯛꯃꯔꯥꯏ ꯈꯪꯕ꯭ꯔꯣ ꯕꯥꯁꯀꯥꯟꯗꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯟꯗꯣ ꯑꯩꯈꯣꯏ ꯈꯥꯛ ꯃꯅꯥꯛꯒꯤꯅꯤ ꯑꯗꯩꯗꯤ ꯊꯥꯖꯅ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯩꯗꯤ ꯈꯥꯛ ꯃꯔꯥꯒꯤꯅꯤ ꯊꯥꯖꯅ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯁꯦ ꯍꯌꯦꯡ ꯒ꯭ꯔꯨꯞ ꯄꯨꯖꯥ ꯇꯧꯗꯣꯏꯁꯦ ꯅꯣꯏꯒꯤ ꯊꯥꯖ ꯑꯩ ꯈꯥꯛ ꯃꯔꯥꯒꯤꯅꯤ ꯅꯪꯅ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯍꯥꯏꯔꯛꯎꯅꯦ ꯑꯣ ꯁꯨꯅꯥꯏꯖꯔꯥꯒꯨꯜ ꯑꯣꯀꯦ ꯑꯩꯗꯤ ꯁꯨꯅꯥꯏꯖꯔꯥꯒꯨꯜꯗ ꯉꯥꯏꯇꯪ ꯂꯥꯛꯏꯅ ꯏꯁꯩ ꯁꯛꯄ ꯑꯦꯒꯥꯔꯣꯕꯤ ꯈꯪꯕ꯭ꯔꯣ ꯑꯦꯒꯥꯔꯥꯁꯃꯣꯟ ꯑꯦꯒꯥꯔꯣꯕꯤ ꯃꯣꯏ ꯃꯥꯟꯇꯣꯞꯇ ꯏꯁꯩ ꯁꯛꯄ ꯂꯥꯛꯑꯝꯃꯦ
ꯑꯗꯒꯤꯗꯤ ꯎꯂꯦꯟꯒꯤ ꯃꯥꯒꯤ ꯀꯣ ꯃꯣꯏ ꯄꯄꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯅꯤ ꯎꯂꯦꯟ ꯃꯄꯥꯒꯤ ꯁꯣꯔꯥꯠꯇꯁꯨ ꯂꯥꯛꯑꯝꯃꯤ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯐꯤꯔꯣꯏꯗꯁꯨ ꯑꯩ ꯂꯥꯛꯑꯝꯃꯤ ꯊꯥꯖ ꯑꯗꯣ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯎꯅꯔꯗꯤ ꯀꯧꯅꯁꯤꯀꯣ ꯑꯩꯗꯤ ꯈꯔ ꯍꯪꯒꯣꯏꯒꯟꯗꯦ ꯃꯤ ꯀꯧꯅꯕꯁꯦꯀꯣ ꯑꯗꯣ ꯅꯪꯅ ꯀꯧꯔꯛꯀꯗꯕꯅꯤꯀꯣ ꯏꯕꯨꯡꯁꯦ ꯚꯥꯃꯣꯟ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯣꯏꯕꯤꯔꯕꯣ ꯅꯠꯇꯦ ꯑꯩ ꯚꯥꯃꯣꯟ ꯅꯠꯇꯦ ꯑꯩ ꯃꯩꯇꯩꯅꯦ ꯑꯩ ꯁꯨꯝ ꯆꯪꯉꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯪꯒꯣꯜ ꯑꯗꯨꯒ ꯆꯪꯉꯒ ꯐꯦꯁꯕꯨꯛꯇꯁꯨ ꯁꯨꯝ ꯁꯥꯔꯁ ꯇꯧꯔꯣ ꯃꯪꯒꯣꯜ ꯁꯤꯡ ꯍꯥꯏꯅꯀꯣ ꯑꯩ ꯏꯁꯩ ꯁꯛꯄꯅꯦ ꯑꯩ ꯃꯩꯇꯩꯅꯤꯀꯣ ꯑꯣꯀꯦ ꯏꯕꯨꯡ ꯃꯌꯥꯝ ꯎꯔ ꯀꯧꯗꯤ ꯀꯩꯒꯤ ꯑꯁ ꯑꯗꯨꯗꯤ ꯐꯠꯇꯦꯀꯣ ꯑꯩꯗꯤ ꯅꯕꯨꯛꯅꯤ ꯌꯥꯝꯅ ꯇꯤꯡꯖꯕ ꯃꯤꯅꯤꯀꯣ ꯏꯆꯟ ꯏꯆꯥ ꯃꯌꯥꯝ ꯎꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯅꯁꯦ ꯏꯁ ꯍꯣꯜ ꯐꯣꯔ ꯑꯗꯣ ꯎꯅꯔꯗꯤ ꯀꯧꯀꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯕꯨꯡ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯃꯪꯒꯣꯜ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯗꯥ ꯀꯧꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯝꯇꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯗꯣ ꯍꯥ ꯆꯍꯤ ꯃꯁꯤꯡ ꯎꯅꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯧꯅ ꯑꯩ ꯆꯦꯟꯅꯦꯜꯗ ꯎꯅꯕꯅꯤꯅꯀꯣ ꯁꯨꯝ ꯏꯕꯨꯡ ꯀꯧꯔꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯐꯖꯕ ꯕꯦꯕꯥꯔꯅꯤ ꯑꯗꯨ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯎꯅꯔꯒꯅ ꯆꯍꯤ ꯃꯇꯥꯡ ꯍꯪꯅꯔꯒ ꯁꯨꯝ ꯀꯧꯅꯔ ꯂꯣꯏꯔꯦꯀꯣ ꯅꯪꯅ ꯍꯜꯂꯝꯃꯁꯨ ꯏꯆꯦ ꯀꯧꯅꯤ ꯅꯪꯅ ꯍꯜꯂꯝꯃꯒꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯅꯪ ꯃꯌꯥꯝ ꯎꯔꯒ ꯀꯔꯤ ꯀꯧꯗꯝꯅꯣ ꯍꯟꯗꯛ ꯎꯂꯦꯟꯒꯤ ꯃꯣꯏ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯐꯤꯔꯣꯏꯗꯁꯨ ꯑꯩ ꯂꯥꯛꯑꯝꯃꯦ ꯑꯣꯀꯦ ꯃꯊꯪ ꯎꯔꯗꯤ ꯀꯧꯔꯒꯦ ꯏꯕꯨꯡ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯥꯕꯦꯔꯤꯅ ꯍꯥꯏ ꯀꯥꯕꯦꯔꯤ ꯁꯜꯃꯥꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯖꯗꯤ ꯎꯂꯦꯟ ꯅꯣꯏ ꯃꯅꯥꯛꯀꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯇꯥꯗ ꯕꯤꯖꯦ ꯅꯣꯏ ꯃꯅꯥꯛꯀꯤꯔꯥ ꯍꯥꯏꯌꯣ ꯖꯨꯔꯥꯈꯨꯟ ꯃꯌꯥꯏꯒꯤꯔ ꯃꯇꯥꯏꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯔꯥꯖꯃꯣꯍꯟ ꯍꯣꯏ ꯃꯅꯥꯛꯀꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯎꯂꯦꯟ ꯍꯣꯏ ꯃꯅꯥꯛꯀꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯃꯅꯤ ꯑꯕꯣꯏ ꯑꯗꯨꯋꯥꯏꯒꯤꯔꯥ ꯊꯥꯖꯗꯤ ꯀꯔꯤ ꯂꯩꯁꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯧꯔꯣ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯍꯪꯅ ꯑꯗꯨꯝ ꯍꯪꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯊꯥꯖꯗꯤ ꯃꯧꯔꯥ ꯂꯩꯁꯥꯕꯤ ꯃꯆꯥꯔꯥ ꯉꯁꯤꯗꯤ ꯀꯩꯗꯧꯅꯤ ꯑꯩ ꯅꯥꯛꯇ ꯂꯥꯏꯚ ꯊꯥꯄꯅꯤꯅ ꯃꯤꯁꯨ ꯏꯂꯥꯛ ꯂꯥꯛꯀꯗꯧ ꯃꯟꯗꯦ ꯀꯣ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯁꯪꯕꯗꯨꯒ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯌꯥꯎꯅ ꯌꯥꯎꯕ ꯐꯪꯗꯦ ꯑꯩꯅ ꯉꯁꯥꯏꯒꯩꯗꯤ ꯀꯩꯗꯧꯅꯤ ꯏꯁꯩ ꯆꯠꯄꯅꯤ ꯀꯣꯏ ꯆꯠꯄꯅꯤꯅꯅꯦꯀꯣ ꯉꯁꯤꯁꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯌꯦꯛꯄꯝ ꯈꯝꯕꯒꯤꯁꯨ ꯑꯦꯜꯕꯤ ꯇꯧꯔꯝꯒꯅꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯁꯟꯗꯥꯒꯤ ꯅꯨꯃꯤꯠꯇ ꯇꯧꯕꯅꯦ ꯊꯥꯁꯨ ꯄꯨꯡꯖꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯦ ꯈꯪꯉꯤꯅ ꯀꯩꯅꯣ ꯊꯥꯁꯨꯗꯤ ꯉꯁꯤꯁꯨ ꯑꯩꯒ ꯁꯛꯃꯤꯟꯅꯩ ꯃꯥꯡꯅꯖꯩ ꯊꯥꯁꯨꯗꯤ ꯑꯩꯒꯤ ꯏꯈꯥꯅꯤ ꯑꯩ ꯃꯧꯕꯨꯡ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏꯗ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤꯀꯣ ꯈꯪꯗꯅꯀꯣ ꯊꯥꯁꯨꯗꯣ ꯑꯩ ꯏꯈꯥꯅꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯁꯤꯜꯆꯔ ꯃꯅꯥꯛꯀꯤ ꯒꯣꯏꯁꯥꯏꯄꯨꯔꯗ ꯐꯤꯔꯣꯜ ꯑꯃ ꯆꯠꯂꯦ ꯊꯥꯁꯨꯅ ꯄꯨꯡꯖꯩ ꯀꯣ ꯑꯣꯀꯦ ꯊꯥꯖ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯏꯕꯨꯡꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯞꯇ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯣ ꯃꯊꯪꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯦꯜꯗꯤꯁꯨ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯐꯪꯗꯦ ꯏꯁꯩ ꯆꯠꯄꯅꯤꯅ ꯑꯗꯩꯗꯤ ꯁꯟꯗꯥ ꯌꯧꯔꯦ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯤꯟꯅꯕ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯁꯨ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯑꯩ ꯀꯩꯅꯣꯗꯤ ꯁꯨꯝ ꯌꯦꯡꯉꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯥꯛꯄꯤꯌꯨ ꯉꯁꯤ ꯍꯌꯦꯡꯗꯤ ꯁꯖꯤꯕꯨꯅꯤꯅ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯎꯅꯁꯤ ꯑꯩꯈꯣꯏ ꯊꯥꯖꯗꯤ ꯀꯩ ꯇꯧꯔꯤ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯁꯨꯝ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯊꯥꯁꯨ ꯃꯅꯥꯛꯀꯤꯔꯣ
लागले सजिबु चेरावबा लागले सजिबु चेरावबा चही अमगी लागले सजिबु चेरावबा मैम इचनाव संबीरम तारगदी मिकुप मंतंग लापियो मंगलगी एलबीसीदा अदुबु ngasisidii थबक चिन्नबा मतमनी ओके थासु मनाकी मथंग लापददी अखोय थाजोय चंगानिको चंगादी वेलकम तौनिको आइदि गराज मोले मानदोक्ता इसे मरी मंगारा लामे कईगुमनंगसु जुंगनी मवरमिना सराधक मचपद उनरदी कौनसिको आइगी जेसिगी फिल्म नतेको चंदोन थिलकनी फयोम फुरी सेलकनी अहन मानमनिको दुनरे सुम कौनसिको कोई थासु जाम फबने ngasi sumana pungje ini you kakak kau dulu kai hai dono jai chalo oke thaja mathang la badi so idna chang kani thasu da haraga kakak kau dulu kai kari hai dono kakak kau da su kai de kari hai ni ai gi lb de la pi bu gi da makta hai nga laitana thakachari aduga khubi macham tang lai to biramo ko ado hayeng mayam sajibugi hinjang napi ahaw thum hayla loi lebe lonramani ko mayam hayeng gi yana chana ga tore mathe makoi mayam hayeng mu soidana unasi ngasi giding hatang ai sangbase ko mayam sinau lakpio hayang sajibugi mangani panba numit chaku bane hoi hayang se mangani panba se kari haitare chaku basu ormni akhoi kari haitare akhoi ka salamdana hayang se gaurage sajibu chirau bako ejiu se kari lamgi imphal gi ro ejiu imphal gi ni ko 이거 잠깐 통어봐. 콩나게 장아임. 회장 앞으로 타고 나갈리다 콩나게 장아임. kari haiba mane imphal manipuri kari haiba kari hain kari haino pham ta ngamdi ibu kaye ibu kaye mane imphal manipur gini kakadi yuji ai kasar gini ai kasar gini ko kasada di gauragi wona di hayeng se cherau bani ko lai ga khurama bo imanaba imphal dagi Oke, mane Imphal Manipur gi kadi ID kasar gini ko
ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯍꯣꯏ ꯍꯌꯦꯡ ꯀꯣ ꯁꯖꯤꯕꯨ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯆꯥꯛꯀꯧꯕꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯔꯣ ꯊꯛꯃꯤꯟꯅꯔꯣ ꯑꯅꯧꯕ ꯆꯩꯔꯥꯎꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯀꯣ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯒꯤ ꯆꯦꯟꯅꯦꯜꯗ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯀꯨꯏꯔꯦꯗ ꯑꯦꯜꯕꯤꯒ ꯊꯥꯗꯕ ꯉꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕꯗꯨꯒ ꯑꯦꯜꯕꯤ ꯃꯆꯥ ꯑꯃ ꯇꯧꯒꯦꯅ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯃꯃꯥ ꯏꯕꯣꯜ ꯍꯥꯏ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯑꯣꯜ ꯂꯩꯒꯦ ꯑꯣꯀꯦ ꯊꯥꯖ ꯌꯥꯅꯤ ꯁꯨꯝ ꯅꯪ ꯀꯩꯒꯨꯝꯕ ꯁꯟꯗꯥꯒꯤ ꯃꯇꯝꯗ ꯊꯕꯛ ꯆꯤꯜꯂꯝꯕ ꯇꯥꯔꯒꯁꯨ ꯁꯨꯝ ꯌꯥꯅꯤꯀꯣ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯝ ꯂꯣꯏꯁꯟꯕ ꯌꯥꯅꯤ ꯅꯪ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯂꯥꯛꯑꯣ ꯏꯕꯨꯡ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯍꯧꯕꯗꯅ ꯑꯩ ꯂꯥꯏꯐ ꯑꯍꯥꯟꯕꯗꯒꯤ ꯑꯩꯈꯣꯏ ꯊꯥꯖꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯥꯖꯕꯨ ꯅꯕꯨꯡ ꯃꯪꯒꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯀꯥꯕꯦꯔꯤ ꯅꯦꯠ ꯌꯥꯝ ꯇꯞꯄꯦ ꯂꯥꯏꯚ ꯌꯦꯡꯕ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯍꯣꯏ ꯋꯥꯔꯁꯨ ꯋꯥ ꯈꯤꯇꯪ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗꯗꯤ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦ ꯁꯜꯃꯥ ꯀꯥꯕꯦꯔꯤ Drop, drop. ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯖꯤꯅꯤꯅ ꯍꯥꯏꯔꯦ ꯃꯁꯛ ꯈꯪꯒꯨꯝ ꯇꯧꯋꯦ ꯍꯥꯏꯅ ꯂꯥꯏꯚ ꯌꯦꯡꯂꯤ ꯍꯣꯏ ꯏꯇꯩꯃ ꯉꯁꯤꯁꯦ ꯁꯖꯤꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒꯧꯔꯒꯤ ꯂꯥꯏ ꯈꯨꯟꯗꯦ ꯅꯨꯃꯤꯠꯅꯦ ꯑꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯉꯥꯛꯇꯪꯀꯣ ꯉꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯇꯧꯕꯅꯤ ꯏꯇꯩꯃ ꯍꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ ꯗꯥ ꯏꯕꯣꯍꯜ ꯍꯥꯏꯅ ꯃꯥ ꯍꯦꯛ ꯆꯠꯄ ꯌꯦꯡꯉꯦ ꯗꯥ ꯏꯕꯣꯍꯜ ꯍꯥꯏꯅ ꯑꯣ ꯏꯕꯣꯍꯜ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯅ ꯍꯧꯕꯁꯦ 10 15 7:20ꯒ ꯍꯧꯕꯅꯦ ꯏꯕꯣꯍꯜ ꯉꯁꯤꯁꯦ ꯏꯕꯣꯍꯜ ꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒꯅꯦ ꯉꯥꯛꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯛꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯗꯕ ꯍꯥꯏꯅꯅꯦ ꯉꯥꯛꯇꯪ ꯀꯩꯅꯣ ꯑꯦꯜꯕꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯖꯤꯅꯤꯗ ꯑꯩꯈꯣꯏ ꯊꯥꯖꯅ ꯖꯤꯅꯤ ꯍꯥꯏ ꯏꯆꯟ ꯊꯥꯖ ꯖꯤꯅꯤ ꯁꯤꯡꯍꯁꯦ ꯁꯨꯝ ꯏꯇꯩꯃ ꯏꯆꯦꯅ ꯀꯧꯕꯤꯌꯨꯀꯣ ꯃꯥ ꯑꯩꯈꯣꯏꯗꯒꯤꯁꯨ ꯈꯤꯇꯪ ꯍꯜꯂꯦ ꯑꯗꯣ ꯏꯆꯦꯅ ꯀꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯖꯤꯅꯤ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯏꯆꯟ ꯊꯥꯖꯒꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯏꯇꯩꯃ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯏꯇꯩꯃꯗ ꯍꯥꯏꯖꯔꯤ ꯃꯣꯃꯤꯇꯥ ꯃꯩꯇꯩ 5 ꯂꯥꯏꯛ ꯗꯟ ꯀꯥꯀꯥ ꯇꯥꯃꯣ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯃꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯜꯕꯤ ꯃꯇꯦꯛꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯏꯕꯣꯅ ꯆꯦ ꯃꯤꯇꯥ ꯑꯅꯧꯕ ꯆꯦꯅꯦꯜ ꯂꯣ ꯑꯁꯤꯒꯤꯁꯤꯗ ꯍꯥꯏ ꯏꯇꯩꯃ ꯍꯥꯏ ꯊꯥꯖ ꯍꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯊꯥꯖꯗ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏ ꯊꯥꯖ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯖꯤꯅꯤꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯏꯕꯣꯍꯜ ꯑꯅꯧꯕꯅꯦ ꯏꯕꯨꯡ ꯕ꯭ꯂꯨ ꯄꯤꯌꯨ ꯂꯣꯏꯅ ꯁꯛ ꯇꯧꯅꯒꯦ ꯍꯣꯏ ꯍꯣꯏ 6 ꯂꯥꯏꯠ ꯑꯣꯖꯥ ꯔꯥꯅꯤ ꯃꯊꯦꯜ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯤ ꯂꯥꯏꯐ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯅ ꯂꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯊꯥꯖ ꯍꯥꯏꯅ ꯃꯣꯃꯤꯇꯥꯅꯁꯨ ꯑꯩꯈꯣꯏ ꯊꯥꯖꯗ ꯍꯥꯏ ꯊꯥꯖ ꯍꯥꯏꯅ ꯂꯥꯞ ꯁꯤꯝꯕꯣꯜ ꯄꯤꯔꯦ ꯆꯦ ꯃꯃꯤꯇꯥ ꯍꯥꯟꯅꯒꯤꯗꯣ ꯇꯠꯂꯕꯣ ꯍꯥꯏ ꯀꯔꯤ ꯍꯥꯏꯅ ꯈꯔꯦ ꯃꯈꯨꯠ ꯄꯥꯏꯖ ꯑꯩꯈꯣꯏ ꯁꯥꯟꯅ ꯍꯥꯟꯅꯒꯤꯗꯣ ꯇꯠꯂꯕꯒ ꯍꯪꯉꯦ ꯀꯩ ꯂꯩꯕ ꯈꯪꯗꯦꯀꯣ ꯆꯦ ꯃꯣꯃꯤ ꯍꯥꯏꯗꯅ ꯄꯤꯔꯦ ꯑꯩꯕꯨ ꯈꯪꯕ꯭ꯔꯣ ꯊꯥꯖ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯊꯥꯖꯗ ꯏꯇꯩꯃꯖꯤꯅꯤꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯈꯪꯕ꯭ꯔꯣ ꯊꯥꯖ ꯍꯥꯏꯅ ꯈꯪꯉꯦ ꯑꯗꯩꯗꯤ ꯔꯥꯅꯤ ꯃꯊꯦꯜꯅ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯞ ꯇꯧꯈ꯭ꯔꯦ ꯆꯦ ꯔꯥꯅꯤ ꯍꯥꯏꯅ ꯊꯥꯖꯅ ꯀꯧꯔꯦ ꯊꯥꯖ ꯇꯥꯕ꯭ꯔꯥ ꯏꯇꯩꯃꯖꯤꯅꯤꯅ ꯃꯥ ꯈꯪꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯑꯩꯒꯥ ꯕ꯭ꯂꯨ ꯄꯤꯔꯣ ꯑꯩ ꯆꯦ ꯃꯤꯇꯥꯗ ꯁꯞ ꯇꯧꯒꯦ ꯑꯣꯀꯦ ꯄꯤꯖꯒꯦ ꯍꯥꯟꯅꯒꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯥꯖ ꯏꯅꯥꯎ ꯅꯨꯄꯤ ꯏꯕꯣꯍꯜ ꯔꯥꯅꯤ ꯆꯦ ꯖꯤꯅꯤ ꯁꯥꯞ ꯇꯧꯅꯁꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯊꯥꯖ ꯏꯆꯦ ꯖꯤꯅꯤ ꯁꯥꯞ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯗꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯀꯣ
이보ꯍꯜ 이나ꯎ니빠 이가디 그래봐 따 턱러봐 짜 턱러봐 하니까 오케이 볼 짜 턱러니 다 탁그래 디 짜람 타이 가래 짜 탁그니 아이가 블루 블루네 징징징징나 아이슈 또 뭐냐면다 뭡니까 어머노 어머노 모바일 빠이해봐 꽤 뭐야 미님 땅 레비고 아이 소리 낙서게 네네 지니 아이기수 또 아이기수 서포트 또 비유 아무리 진행도 그렇게 해봐. 맞아, 그게. 지나 아이슈 사업 또 비유 자그들어 하지니 오이가 따기 몸이다 자 털러보 항에 이가 하이티가 또 그렇거니고 통레라니디 통러브로 항에 몸이다나 Thôi Chị ghi bài thì mấy đài Chị ghi mình 그냥 와이시는 Ôi, luôn cái tiền rồi cái ibuana asiga bulu leite dialoga red kali ya mobil gua iba jangan tadi nih mungkin gitu Ghiền là gì luôn
ꯍꯧꯖꯤꯛ ꯀꯩꯕ ꯍꯖꯩꯒꯤ ꯐꯤ ꯃꯇꯦꯛ ꯑꯃ ꯁꯥꯔꯝꯃꯨ ꯅꯣꯏꯗ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯍꯥꯞꯅꯕ ꯒꯣꯍꯜ ꯑꯁꯦꯡꯕ ꯔꯦꯗꯀ ꯌꯦꯜꯂꯣꯒ ꯀꯣꯟꯅ ꯆꯦꯔꯥꯅꯤ ꯆꯥ ꯂꯣꯟꯗ꯭ꯔꯕꯣ ꯆꯥ ꯂꯣꯟꯗ꯭ꯔꯕꯕ ꯀꯩꯕ ꯑꯩꯒꯗꯤ ꯆꯥꯒꯤ ꯃꯄꯥꯡꯗ ꯈꯥꯏꯕ ꯑꯣꯏꯅ ꯍꯣꯠꯅꯅ ꯂꯩꯂꯦ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯥꯏꯒꯤ ꯂꯥꯏꯛ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯍꯣꯏ ꯆꯦꯃꯤꯇꯥ ꯂꯩꯌꯦ ꯕ꯭ꯔꯣ ꯏꯕꯣꯍꯜ ꯁꯥꯔꯤꯌꯦ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯩꯕꯤꯔꯝꯃꯣ
자디. ꯃꯆꯤꯅꯤꯅ ꯍꯥꯏꯕ ꯑꯣꯖꯥ ꯋꯥ ꯉꯥꯡꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯁꯨ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯧꯅ ꯑꯣꯖꯥꯁꯨ ꯁꯛꯂꯣꯏ ꯅꯪ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯁꯨ ꯎꯔꯦ ꯀꯥꯏꯗꯩꯅꯣꯗ ꯄꯤꯔꯛꯇꯦꯗ ꯆꯥ ꯊꯛꯄꯁꯨ ꯐꯪꯗꯦ ꯆꯥ ꯊꯛꯄꯁꯨ ꯐꯪꯗꯦ ꯆꯥ ꯊꯛꯄꯁꯨ ꯐꯪꯗꯦ राधा ऐसे 아와버치 꾸능나왕 긍팡긍리랑 다의시 라다의시 아와버시 꾸능나왕 긍팡긍리랑 다의시
哎呀亲，con Adri, con Adri, mà buộc sĩ tung giờ đi, hình ba lấy về sung con Andre. Cô bagi mơ hơi Andre ra thang ấy xe ấy chia con đi mà buông xe tung giờ đi nhưng mà lấy về sung con Andre buộc bagi mau hơi gian đi ra thang xe mình nằm đêm mơ mình uống chi không tiếc bao chỉ đó nắng nào xem mi ôi 강한 다음은 강하리만 어수와 흘리바 랑탕시 너만의 꼬이 그려봐 사지도 꿈이나 담바로는 텅리 우럭드 힝헐리 와나뿐 실리루 tâm kre male punsi asimang jirida rang thang asi ấy chúng ta bảo là cha của tôi ite maja bro isai de taba nungai bro sum kabok dum sakpani ko ite manai sei taning hai da chắc làm cái quả trà xí này thu có gu sổ gì đó lại khu tin sạp than không cho người ta cảnh nữa chắc làm mình bị sụp cổ cho nó chắc là mình trà thở khó phở nên khởi thở cái này vẫn trà thở không ra cái đâu nè là đây tàu ạ nungai man là thua rồi da nó sẽ dùng thua rồi hay tàu ạ
ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯇꯥꯍꯟꯕꯒꯤꯗꯃꯛ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ 이태마 이태마ꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ 이태마 ꯆꯥꯛ ꯆꯥꯔꯕꯣ ꯂꯣꯏꯁꯜꯂꯅꯤ ꯃꯇꯝꯁꯨ ꯊꯦꯡꯀꯗꯧꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯔꯦ ꯉꯁꯤꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯉꯥꯛꯇꯪ ꯊꯥꯒꯦ ꯍꯥꯏꯅ ꯑꯣ ꯀꯔꯤ ꯏꯟꯖꯥꯡꯅꯣ 이태마 이태마ꯗꯤ 이ꯁꯩꯒ ꯆꯠꯂꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯑꯦ ꯀꯦ ꯁꯤꯡꯍ ꯆꯦꯅꯦꯜ ꯄꯥꯏꯕꯝꯅ 이태마 ꯍꯣꯏ ꯏꯁꯩ ꯊꯥꯡꯒꯠꯂꯛꯏ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯏꯁꯩꯗꯣ 오프레딘이 마치 따르는 중에 뭔지 말이 있는데 말하다 이거 ꯃꯌꯥꯝꯁꯨ ꯆꯠꯅꯈ꯭ꯔꯦ Start it now, start. Go. 엄마는 필요 하게. 엄마. 엄마. 되겠잖아. ꯅꯣꯡꯃꯒꯤ ꯆꯥꯔꯥ ꯅꯣꯡꯃꯒꯤ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯀꯔꯤ ꯆꯥꯔꯤꯅꯣ ꯌꯥꯝ ꯍꯥꯎꯅ ꯁꯥꯏꯗ ꯇꯨꯁ ꯇꯥꯏꯃꯤ ꯇꯨꯁ
문우 짱가봐. 하. 찐브라. 신경 사 그냥 터는 거야. Kia ra vậy. Kia ra liền kìa. Ta liền. 로스라니 매암. 에이 띵저보다. Đây 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 thôi thôi. Keng itu milan. Saya kuning mana bisa jadi. Này anh ta ngang một con khá này rồi. Bạn nó giúp cần kita để tiffin nó đồ hấp rồi sao nó đỡ gì đúng không? Bạn nó kiến rồi. 마케팅. 마케팅. Trên người em. 로스렌트가. Japan. 오케이 mayam ay albisaya sumno sanjrage ngasigoradi mayam ngatang lapiramidamagta ani thagatsari mayam ko khoibo also group ide adnane bai tawre ay pijage 오케이 mayam ngasigidi saya sumno sanjrage mayam bye